ꯀꯔꯤꯅꯣꯗ ꯑꯩ ꯐꯣꯟꯗꯣ ꯁꯥꯠꯂ ꯍꯧꯖꯤꯛꯇꯅꯤ ꯍꯥꯏꯕ ꯇꯦꯝꯕꯗꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯃꯤꯠ ꯁꯤꯗꯨꯔꯥ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯇꯦꯝꯕ ꯃꯧ ꯑꯩꯉꯣꯟꯗꯕꯨ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯕ ꯃꯧꯗꯤ ꯌꯥꯝ ꯀꯔꯤ ꯁꯤꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯗꯣꯂꯤ ꯍꯩꯁꯅꯥꯝ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯄꯤꯕꯤꯗꯕ ꯇꯥꯔꯒꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯗꯨ ꯁꯣꯏꯗꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯄꯤꯕꯤꯔꯛꯀꯅꯤ ꯍꯌꯦꯡꯒꯤ ꯕꯤꯜꯗꯨꯕꯨꯗꯤ ꯍꯪꯆꯤꯠ ꯀꯥꯏꯒꯗꯧꯅꯦ ꯑꯗꯣ ꯍꯪꯆꯤꯠꯀꯤꯕꯨꯗꯤ ꯉꯔꯥꯡ ꯀꯥꯏꯈ꯭ꯔꯦ ꯑꯗꯣ ꯄꯩꯁꯥꯕꯨꯗꯤ ꯀꯔꯤꯝ ꯈꯜꯂꯨ ꯐꯪꯗ꯭ꯔꯦ ꯗꯥꯎ ꯌꯦꯡꯉꯁꯤ ꯍꯣꯏ ꯍꯣꯏ ꯄꯩꯁꯥ ꯕꯤꯜꯕꯨꯗꯤ ꯉꯔꯥꯡꯒꯤꯗꯣ ꯍꯌꯦꯡ ꯀꯥꯏꯈ꯭ꯔꯕꯅꯤ ꯕꯥꯕꯨ ꯏꯪꯂꯤꯁꯀꯤ ꯋꯥꯟ ꯕꯥꯕꯨ ꯕꯥꯕꯨ ꯀꯅꯥ ꯇꯧꯔꯤꯅ ꯈꯪꯉꯦ ꯀꯩꯅꯣ ꯑꯉꯝꯕ ꯈꯤꯇ ꯍꯥꯞꯄꯤꯌꯣ ꯄꯩꯁꯥꯔꯣ ꯑꯧ ꯑꯩ ꯕꯥꯕꯨ ꯍꯌꯦꯡ ꯇꯧꯔꯛꯀꯦ ꯕꯥꯕꯨ ꯀꯔꯤ ꯅꯪ ꯐꯣꯟꯗꯣ ꯀꯣꯜꯂꯣ ꯑꯩ ꯄꯩꯁꯥ ꯈꯤꯇ ꯍꯥꯞꯄꯤꯌꯣ ꯉꯔꯥꯡꯗꯤ ꯀꯩꯝ ꯆꯥꯗ꯭ꯔꯤꯌꯦ ꯉꯔꯥꯡ ꯀꯩꯝ ꯆꯥꯗ꯭ꯔꯤꯌꯦ ꯑꯧ ꯅꯪꯁꯤꯕꯨ ꯎꯔꯨꯝꯗꯤ ꯇꯧꯋꯤꯗ ꯍꯣꯏ ꯎꯔꯝꯒꯅꯤ ꯅꯪ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗ꯭ꯔꯕꯅꯦ ꯄꯥꯏꯗ꯭ꯔꯤ ꯕꯥꯕꯨ ꯅꯪꯁꯦ ꯑꯉꯥꯎꯕꯒ ꯃꯥꯜꯂꯤꯉꯣ ꯑꯁ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕ ꯃꯥꯜꯂꯤ ꯂꯥꯛꯑꯣ ꯑꯉꯝꯕ ꯈꯤꯇ ꯑꯩ ꯄꯥꯏꯕꯤꯌꯣ ꯌꯨꯝ ꯆꯪꯉꯨ ꯑꯁ ꯐꯤꯕꯝꯁꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯁ ꯆꯪꯉꯣ ꯂꯥꯛꯑꯣꯁꯦ ꯕꯥꯕꯨ ꯆꯥꯛ ꯄꯤꯖꯗꯣꯏꯔꯣ ꯄꯤꯖꯗꯣꯏꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯐꯤꯕꯝꯁꯦ ꯑꯣꯟꯊꯣꯛ ꯁꯣꯛꯈ꯭ꯔꯦꯗ ꯐꯤꯔꯣꯟꯁꯨ ꯄꯤꯗꯣꯏꯔꯣ ꯄꯤꯗꯣꯏꯅꯤ ꯄꯤꯗꯣꯏꯅꯦ ꯅꯇꯩꯃꯗꯣ ꯁꯤꯒꯣ ꯅꯇꯩꯃꯗꯨꯗꯤ ꯀꯩꯅꯣ ꯆꯠꯈꯤꯕ ꯂꯨꯍꯣꯡ ꯆꯠꯈꯤꯕ ꯍꯌꯦꯡ ꯅꯪꯅ ꯁꯝꯅ ꯍꯥꯏꯔ ꯀꯛꯊꯠꯇꯅ ꯈꯣꯠꯇꯅ ꯇꯧꯅꯕ ꯍꯌꯦꯡ ꯅꯠꯇꯧ ꯍꯣꯏ ꯕꯥꯕꯨ ꯁꯦ ꯈꯨꯠ ꯇꯥ ꯊꯝꯃꯤꯅꯦꯁꯦ ꯑꯣ ꯑꯗꯨ ꯊꯝꯃꯣꯁꯦ ꯕꯥꯕꯨ ꯁꯤ ꯑꯩꯒꯤꯔꯥ ꯇꯧ ꯂꯤꯁꯜ ꯁꯦꯡꯒꯦ ꯕꯥꯕꯨ ꯅꯪꯁꯦ ꯌꯥꯝ ꯐꯩꯉꯣ ꯌꯥꯝ ꯐꯕꯅꯦ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯪ ꯁꯤꯗ꯭ꯔꯤꯕꯣ ꯄꯨꯁꯤꯌꯨꯀꯣ ꯕꯥꯕꯨ ꯑꯁ ꯐꯖꯗ꯭ꯔꯦ ꯅꯪ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯂꯤꯁꯜ ꯍꯥꯟꯅ ꯂꯤꯁꯜ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ ꯀꯌꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯤꯅꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯤꯅ ꯍꯤꯡꯖꯔꯤꯕꯅꯦꯕ ꯃꯥꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯑꯩꯈꯣꯏꯅ ꯈꯔ ꯁꯦꯝꯕꯤꯗ꯭ꯔꯗꯤ ꯂꯥꯏꯔꯕ ꯅꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯕꯥꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅꯦ ꯑꯩꯗꯤ ꯑꯩ ꯃꯤꯡ ꯄꯨꯛꯆꯦꯜ ꯆꯥꯎ ꯐꯔꯦꯁꯦ ꯕꯥꯕꯨ ꯑꯩ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯑꯁ ꯁꯤꯒ ꯂꯤꯁꯜꯂꯣ ꯆꯞ ꯆꯥꯔꯅꯤ ꯏꯪꯁꯨ ꯏꯪꯉꯝꯃꯅꯤꯅꯦ ꯑꯁ ꯏꯪꯉꯦ ꯕꯥꯕꯨ ꯑꯗꯣ ꯁꯤ ꯂꯤꯜꯂ ꯈꯤꯇꯪ ꯐꯩꯀꯣ ꯑꯗꯨ ꯂꯩꯈꯥ ꯇꯥꯔꯕ ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯂꯩꯈꯝꯒꯁꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯦ ꯑꯗꯨꯅ ꯅꯪ ꯊꯕꯛ ꯍꯌꯦꯡꯁꯨ ꯍꯥꯞꯀꯅꯤ ꯑꯩꯅ ꯑꯗꯨꯅ ꯊꯕꯛ ꯕꯥꯕꯨ ꯁꯤ ꯑꯩꯒꯤ ꯑꯣꯏꯍꯟꯗꯣꯏꯔꯣ ꯑꯁ ꯐꯖꯩꯌꯦ ꯁꯤꯗꯤ ꯁꯤꯂꯩ ꯈꯣꯡꯒ꯭ꯔꯥꯎꯗꯨꯅꯤꯍꯦ ꯍꯥ ꯑꯗꯨ ꯕꯥꯕꯨ ꯑꯩ ꯏꯪꯉꯦ ꯍꯣꯏ ꯁꯤꯆꯜꯂꯣ ꯑꯗꯨꯅ ꯕꯥꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯋꯤꯉꯣ ꯆꯥꯎꯔꯦ ꯑꯩ ꯄꯨꯛꯆꯦꯜ ꯆꯥꯎ ꯀꯧꯋꯦ ꯃꯤꯡ ꯁꯤꯆꯜ ꯍꯌꯦꯡꯗꯣ ꯉꯁꯤ ꯅꯨꯃꯤꯠ ꯇꯥꯔꯃꯤ ꯍꯌꯦꯡ ꯑꯩ ꯑꯥꯗ ꯀꯟꯇ꯭ꯔꯦꯛꯇꯔ ꯇꯧꯕ ꯕꯤꯜ ꯁꯨꯕꯝ ꯂꯩꯌꯦꯕ ꯑꯩ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕ ꯃꯤꯅꯦꯕ ꯑꯥꯏ ꯑꯦꯝ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯗꯨꯗꯨꯗ ꯂꯥꯛꯑꯣ ꯑꯩꯅ ꯊꯕꯛ ꯄꯤꯅꯤ ꯑꯣ ꯌꯥꯏꯌꯦ ꯕꯥꯕꯨ ꯑꯗꯣ ꯄꯩꯁꯥꯗꯤ ꯄꯤꯔꯣꯏꯗ꯭ꯔꯣ ꯕꯥꯕꯨ ꯊꯕꯛ ꯍꯥꯟꯅ ꯇꯥꯛꯈꯤꯒꯦ ꯑꯗꯨꯒ ꯅꯪꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯁꯥ ꯅꯎꯁꯨ ꯐꯕꯅꯤꯅ ꯖꯦꯁꯤꯄ꯭ꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯍꯟꯒꯦ ꯑꯁ ꯌꯥꯏ ꯕꯥꯕꯨ ꯑꯗꯨꯗꯤ ꯄꯥꯝꯕ꯭ꯔꯥ ꯑꯩ ꯊꯧꯒꯦꯀꯣ ꯇ꯭ꯔꯦꯛꯇꯔꯁꯨ ꯂꯩꯀꯣ ꯁꯤ ꯀꯩꯅꯣ ꯎꯞꯁꯜꯂꯨꯁꯦ ꯐꯖꯔꯦ ꯅꯉꯣꯟꯗ ꯂꯤꯠꯄꯁꯤ ꯅꯪꯒꯤ ꯃꯥꯜꯂꯦ ꯑꯦ ꯕꯥꯕꯨ ꯑꯩ ꯂꯤꯠꯂꯗꯤ ꯑꯩ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ ꯅꯪ ꯗ꯭ꯔꯦꯁ ꯀꯃꯥꯏꯅ ꯌꯥꯕ ꯕꯥꯕꯨ ꯆꯠꯂꯣ ꯆꯠꯂꯣ ꯍꯌꯦꯡ ꯂꯥꯛꯎꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯕꯥꯕꯨ ꯀꯔꯥꯏ ꯐꯣꯟ ꯑꯩ ꯐꯣꯟ ꯑꯃ ꯄꯥꯏ ꯍꯌꯦꯡ ꯕꯥꯕꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯦꯟꯖꯜꯂꯛꯑꯗꯤ ꯈꯨꯄꯥꯛ ꯂꯥꯛꯑꯅꯤ ꯆꯠꯂꯣ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯕꯥꯕꯨ ꯑꯦ ꯕꯥꯕꯨꯁꯤ ꯌꯥꯝ ꯐꯩꯌꯦ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯑꯁꯤ ꯉꯥꯎꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯍꯜꯂꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯂꯥꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯐꯣꯟꯗꯨꯕꯨ ꯀꯔꯥꯏ ꯍꯣꯏꯅꯦ ꯌꯥꯏꯌꯦ ꯍꯣꯏꯅꯦ ꯑꯩ ꯁꯠ ꯂꯥꯛꯀꯦꯅꯦ ꯑꯩ ꯍꯧꯖꯤꯛꯇ ꯍꯣꯏ ꯂꯦꯞꯄꯤꯗꯨꯕ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ ꯂꯥꯛꯀꯦ ꯁ꯭ꯋꯥꯏꯗꯅꯤꯗ ꯑꯁ ꯇꯦꯝꯕ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯒꯦ ꯏꯕꯨꯡ ꯑꯩ ꯐꯣꯟꯗꯣ ꯇꯥꯈꯤꯕꯗꯒꯤ ꯀꯗꯥꯏ ꯇꯥꯍꯧꯔꯕꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯀꯥꯏ ꯇꯥꯍꯧꯕ꯭ꯔꯣ ꯈꯪꯗ꯭ꯔꯕꯣ ꯈꯪꯗꯔꯦ ꯑꯩꯁꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯝꯕꯅꯤꯅꯦ ꯇꯦꯝꯕ ꯑꯗꯨꯗꯤ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯐꯣꯟ ꯑꯝꯇ ꯇꯧꯒꯦꯔꯥ ꯏꯕꯨꯡꯉꯣ ꯐꯣꯟ ꯑꯝꯇ ꯇꯧꯒꯦꯔꯥ ꯑꯣ ꯍꯣꯏ ꯇꯧꯔꯁꯨ ꯌꯥꯏ ꯇꯦꯝꯕ ꯀꯔꯤꯅꯣꯗ ꯑꯩ ꯐꯣꯟꯗꯣ ꯁꯥꯠꯂ ꯍꯧꯖꯤꯛꯇꯅꯤ ꯍꯥꯏꯕ ꯇꯦꯝꯕꯗꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯃꯤꯠ ꯁꯤꯗꯨꯔꯥ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯇꯦꯝꯕ ꯃꯧ ꯑꯩꯉꯣꯟꯗꯕꯨ ꯅꯝꯕꯔ ꯍꯦꯛ ꯃꯤ ꯎꯁꯤꯠꯇꯕ ꯃꯤ ꯎꯁꯤꯠꯇꯕ ꯁꯤ ꯃꯧ ꯑꯩꯉꯣꯟꯗ ꯀꯔꯟ ꯇꯥꯔꯛꯏꯁꯦ ꯑꯩ ꯊꯤꯔꯦ ꯀꯟꯕꯤꯌꯣ ꯃꯦꯅ ꯆꯥꯎꯅ ꯍꯥꯜꯂꯦ ꯑꯩ ꯋꯥꯊꯤꯔꯦ ꯁꯤꯔꯦ ꯀꯥꯎꯔꯦ ꯅꯪ ꯀꯩꯗꯧꯕ ꯅꯪ ꯀꯩꯗꯧꯕ ꯁꯤ ꯃꯧꯗ ꯀꯔꯟ ꯌꯥꯝ ꯇꯥꯕ ꯅꯪ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯧꯁꯤꯅ ꯅꯪ ꯀꯩꯗꯧꯕ ꯑꯗꯨꯔꯣ ꯏꯇꯩꯃꯁꯤ ꯐꯣꯟ ꯇꯥꯍꯧꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯃꯥꯅꯅꯦ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦꯕ ꯑꯩꯅ ꯐꯣꯟꯁꯦ ꯄꯨꯊꯣꯛꯑꯒ ꯏꯇꯩꯃ ꯅꯪ ꯅꯝꯕꯔꯗꯨ ꯄꯤꯔꯛꯑꯣ ꯐꯣꯟ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯒ ꯃꯥꯏꯁꯦ ꯄꯥꯛ ꯊꯥꯔꯛꯄꯅꯦꯃꯦ ꯑꯗꯨꯗꯩ ꯅꯣꯏꯅ ꯃꯉꯣꯟꯗ ꯀꯥꯎꯕꯅꯤ ꯊꯤꯟꯕꯣ ꯆꯥꯛꯕꯣ ꯁꯤꯗꯤ ꯈꯤꯇꯪ ꯐꯖ ꯐꯥꯠꯇꯦ ꯌꯥꯒꯗꯧ ꯃꯥꯟꯗꯦ
푸ꯗ 풀어면 빠니에 뜨주니 까이로 그냥 ngao cái con gì nè cái phụ xin à bạn ấy nè cái nữa đi cái nó mà tan mà làm đó bạn gì 오, 그러면 그래도 그냥 써. 오, 또 cái tố không vậy. cái gì đấy đấy. CD 기장 가져갈게. 2,000 years later. सपनों के बिन आँखों की जैसे कीमत कोई ना वैसे हूँ मैं तेरे बिन मेरी चाहत कोई ना दर्दों का एक कहरा है सांसें जिसको कहता हूँ तेरी सूरत मरहम है दूजी राहत कोई ना Đang phone với này em mời đâu liền cái gì cái CD Puan dah halua dah kau le. hanya ngau buat kok Nang lu. babu ya wah cái kita video mana ni CD Khang berada di nang cái đầu bác Nang kai ba? Nang kai bio ba? Kai bio ba? Aku Nang kai bio. oh babu angam ba kita happy yo Nang aku pun ni mai tay lâu rồi à Aduh kai babu kai ji kai à oh pupu à Kali còn đi được Phone nó ra đây ông Phải sao bio bên đó tụi nào? Đúng không? Xe chầu. kita pasal macam sana Xe chầu. Sao? Jangan kau siapa kita pak jauh Jangan kau kau saya ke belakang kalau ni quay em đi tân chậu tân chậu xịt cơ mà xịt cơ sức đi Thầm vô. Thabo semua chỉnh babu ya rồi Jangan kau kita tang 가질라 게. Jepo ya đây năng bầm chứ cái nó ni pu la me asa pu te le dio Bukai lah mak. Pulang jalan dah. Kau bingung kita pakai Ngoài chơi phải paham rồi năng chưa phải paham rồi à oh pa me CD 기장 가져갈게. pa me Like this Kau pun tentu ni mulai kan Meanwhile, babu khagi đi Mấy đó Ồ, nó đang gì đó mai babu anh ngai si làm Nang thabo xuân thì nang ngao hay đi khang nhiều à Nang babu ngai pi ba frito nang gian tạo văn trò gan tai đấy babu sai ngai sang cái sang gì Nang ai bị khong sang rồi đi khao sang rồi babu yom na thabo ngai si babu na pi na ga đi sửa ra ba na À đấy cả tí cái số này một số Làm sao mà ta các sẽ tôi cái có à Aku ya contract tau bom doi ki building kita isa bom do. Ah. Dia pun thabo awal nasi dia pesata lalu mina. ada sang kai kak tena babu Kamu yang Ya ba? ayo babu asal bekal kare Hasa ya dari dia. As dan angau mandiri, yelo da manjele. Ai da sang isa, ai do angau manjele. babu na ngam coffee ke Oh ya deh. Dia tahu sih. Kau ni ko. Ah selesai. Ai contract tau bom do. Nang thabo happy ni JCB tau ni à ada. thâu đi nghe ổ đứng thâu gì đi chết xíu mà chết xíu babu sao phải làm gì pi yo Ni nyapa này lâu rồi. cái babu ni xíu babu mau thầy Thabo suam se. Kau ini se. xí à Ah, kau ya deh. ba yo Sai. JCB cái này ai thon được không Nang ngai dia thabo pi ai mesti pi. babu tam thâu tao ni ye Nang kau thả ni ai cái gì cái đi Si, nang kau thả ni mai ambil ba. Si masih nang yo kalau. babu ai thaba wa ba shu betal le adu gini ngau isi Angau. Ya lah si se. Nang kai thabo pa mai han yang so. babu si JCB thâu rồi ai đi JCB tau ning bro. À. Thôi lo cái kum. La. Si yung se. Koi sakali ne ba da. Ada si ek salo nang bathonam da dang ya kam happy ge. ai gì sao có sao Sao na de.
ꯊꯕꯛ ꯀꯩꯀꯥ ꯁꯨꯅꯤꯡꯗꯕ ꯌꯥꯔꯣꯏ JCB ꯊꯧꯕꯩ ꯅꯤꯌꯣꯝ ꯅꯪ ꯈꯪꯒꯗ꯭ꯔꯥ ꯑꯦ ꯕꯥꯕꯨꯅ ꯇꯥꯛꯑꯣ ꯃꯅꯥꯇꯣꯟꯁꯦ ꯍꯦꯛ ꯀꯣꯛꯈꯠꯂꯛꯑꯕ ꯑꯗꯨꯝ ꯀꯣꯛꯈꯠ ꯆꯀꯥꯅꯤꯀꯣ ꯆꯀꯥꯁꯦ ꯏꯪꯂꯤꯁꯇ ꯀꯩ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯆꯀꯥꯗꯤ ꯏꯪꯂꯤꯁꯇ ꯆꯀꯥ no ꯑꯣꯌꯥ ꯆꯀꯥꯅꯤꯀꯣ ꯆꯀꯥꯁꯦ ꯏꯪꯂꯤꯁꯇ ꯀꯩ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯆꯀꯥꯗꯤ ꯏꯪꯂꯤꯁꯇ ꯆꯀꯥ no ꯑꯣꯌꯥ ꯑꯣꯌꯥ ꯁꯤ ꯃꯃꯥꯏ ꯆꯨꯝꯅꯕꯅꯦ ꯑꯗꯨ ꯅꯪ ꯁꯤ ꯀꯥꯈꯠꯄ ꯊꯧꯕꯗꯤ ꯌꯥꯔꯣꯏ ꯁꯤ ꯊꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ JCB ꯊꯧ ꯇꯥꯔꯒꯗꯤ ꯅꯪ ꯄꯩꯁꯥꯗꯤ ꯐꯅꯌꯥꯝ ꯐꯪꯅꯦꯅ ꯈꯜꯂꯦ ꯃꯤ ꯑꯃꯒꯤ ꯊꯣꯛꯄ ꯆꯠꯄꯗ ꯄꯨꯡ ꯑꯃꯗ ꯂꯨꯄꯥ 25 ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯡꯁꯦ ꯌꯥꯝꯃꯦ ꯌꯥꯝꯗ꯭ꯔꯥ ꯌꯥꯝꯃꯦ ꯑꯗꯨ ꯅꯪꯁꯦ ꯉꯥꯎꯁꯨ ꯉꯥꯎꯔꯤꯕꯅꯤꯅ ꯀꯃꯥꯏꯅ ꯇꯥꯗꯤ ꯄꯤꯕꯣꯕꯣ ꯍꯣꯏꯅꯦ ꯕꯦꯁꯤꯛ ꯈꯔ ꯇꯥꯛꯈꯤꯒꯦ ꯍꯧꯖꯤꯛ ꯕꯦꯁꯤꯛꯇ ꯂꯩꯉꯣꯏꯔꯣꯝꯗꯒꯤ ꯇꯥꯎꯁꯤ ꯂꯥꯎ ꯑꯣ ꯌꯥꯏ ꯕꯥꯕꯨ ꯑꯁꯤꯁꯦꯀꯣ ꯁꯤ ꯂꯩꯉꯣꯏꯅꯤꯗꯅ JCBꯒꯤ ꯅꯤꯉꯣꯝ ꯈꯔ ꯇꯥꯛꯀꯦꯀꯣ ꯐꯝ ꯁꯤꯀꯣ ꯈꯔ ꯆꯠꯂꯣ ꯅꯪꯁꯦ ꯍꯧꯖꯤꯛ JCB ꯗ꯭राꯏꯚꯔꯅꯦ ꯈꯜꯂꯣ ꯁꯤꯁꯤꯅ JCBꯅꯦ ꯈꯜꯂꯣ ꯁꯤꯁꯤꯅ ꯁꯤ JCBꯒꯤ ꯃꯅꯥꯛꯇꯅꯤꯀꯣ ꯃꯅꯥꯇꯣꯟꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯂꯩꯉꯣꯏꯅꯤꯀꯣ ꯂꯩꯉꯣꯏꯅꯤ ꯑꯩꯈꯣꯏ ꯈꯣꯠꯇꯣꯏꯁꯦ ꯅꯪꯒꯤ ꯀꯥ ꯊꯝꯖꯧꯅꯤ ꯁꯤꯅ ꯑꯩꯒꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ JCB ꯃꯅꯥꯛꯇꯅꯤꯀꯣ ꯅꯪ ꯇꯧꯒꯦ ꯌꯥꯝ ꯇꯧꯒꯦ ꯌꯦꯡꯉꯣ ꯕꯦꯁꯤꯛꯇꯣ ꯍꯥꯟꯅ ꯇꯥꯛꯀꯦꯕ JCB ꯀꯃꯥꯏꯅ ꯊꯧꯅꯤ ꯁꯤ ꯃꯅꯥꯛꯇꯅꯤꯀꯣ ꯁꯨꯃꯥꯏꯅ ꯀꯣꯠꯇꯣꯏꯅꯤꯀꯣ ꯊꯥꯡꯒꯠꯂꯛꯀꯗꯣꯏꯅꯤꯀꯣ ꯂꯩꯊꯣꯛꯑꯅꯤ ꯃꯃꯥꯏꯁꯦ ꯅꯥꯀꯟ ꯊꯝꯐꯝꯗ ꯍꯥꯏꯔ ꯗꯛ ꯊꯥꯗꯗꯣꯏꯅꯦꯕ ꯑꯗꯩ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯌꯦꯡꯉꯣ ꯑꯁꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯅꯥꯇꯣꯟꯅ ꯀꯣꯊꯔꯛꯏꯅꯦꯕ ꯃꯅꯥꯇꯣꯟꯅꯤ ꯀꯣꯊꯩꯁꯦ ꯁꯤ ꯕꯦꯁꯤꯛꯁꯦ ꯍꯩꯇ ꯇꯥꯔꯒꯗꯤ JCB ꯑꯁꯦꯡꯕ ꯊꯧꯕ ꯌꯥꯔꯣꯏꯕ ꯅꯪ ꯑꯃꯨꯛ ꯇꯧꯔ ꯀꯣꯊꯔꯒ ꯁꯤꯁꯦ ꯂꯩꯉꯣꯏꯅꯤꯗꯅ ꯅꯪ JCB ꯃꯅꯥꯇꯣꯟ ꯁꯥꯔꯣ ꯈꯨꯠꯇꯨꯅ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯊꯥꯗꯔꯛꯑꯣ ꯍꯩꯕ꯭ꯔꯦ ꯉꯁꯤ ꯍꯣꯏ ꯑꯗ ꯑꯣꯜꯂꯗꯤ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯀꯣꯠꯁꯜꯂꯣ ꯁꯨꯃꯥꯏꯅ ꯃꯅꯥꯇꯣꯟ ꯃꯊꯛ ꯀꯣꯠꯅꯕ꯭ꯔꯣ ꯃꯈꯣꯜ ꯃꯊꯛ ꯊꯣꯛꯂꯣ ꯆꯨꯝꯕ꯭ꯔꯣꯕꯣ ꯆꯨꯝꯃꯤ ꯑꯗꯣ ꯑꯃꯨꯛꯀ ꯇꯧꯒꯦꯀꯣ ꯆꯞ ꯃꯥꯟꯅ ꯀꯩꯗꯧꯔꯒꯦ ꯊꯥꯗꯔꯛꯑꯣ 바보 JCB 타올라 타거라 바보 타올라네 타올라네 CD 기당 타자 파티. बैगन ano sinaw mo yung ganun na si coffee shop kaya ito koy doli stam magi coffee shop ne ko tinungay awang ay kay dalay ne koy yumje songpan ne dum BBR school num ne du mathang level ne jelo masu gi dukan am uraga koy enemy ata sem ne mayam num sangaga photo ga namna bane mayam su dum sangbiro afet yang si du dum thi sangbiro du ga koy YouTube ki site gi palla palla ga ko bitha kan koy YouTube ki subscriber oina pan birak tara ga di koy 5% discount lai ga ni yam